Hi everyone. I'm ꯃꯃꯥꯡꯗ direct and indirect speech ꯀꯤ ꯍꯥꯏꯐꯦꯠ ꯈꯔ ꯍꯧꯒ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯉꯁꯤ exercise ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯝ direct ꯑꯗꯨꯝ ꯍꯧꯖꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯊꯨꯕꯤꯗ ꯑꯍꯥꯟꯕ exercise ꯌꯦꯡꯁꯤꯀꯣ ꯗꯥꯏꯔꯦꯛꯇ ꯄꯤꯔꯝꯃꯤ ꯑꯩꯈꯣꯏ ꯁꯤꯁꯦ ꯏꯟꯗꯥꯏꯔꯦꯛꯇ ꯑꯣꯟꯁꯤꯀꯣ ꯔꯣꯃꯥ says ꯃꯤꯅꯥ eats mangoes ꯍꯥꯏꯕꯅꯦꯕ ꯀꯩꯗꯧꯕ ꯔꯣꯃꯥꯅ ꯍꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯅꯥꯁꯦ ꯀꯩꯗꯧꯕ ꯃꯤꯅꯥꯁꯦ ꯍꯩꯅꯧ ꯆꯥꯏꯅ ꯑꯗꯨ ꯌꯦꯡꯉꯣ ꯁꯤꯒꯤ ꯁꯦꯟꯇꯦꯟꯁꯇꯀꯣ ꯁꯤꯒꯤ ꯗꯥꯏꯔꯦꯛ ꯁ꯭ꯄꯤꯆ ꯄꯤꯔꯝꯕꯁꯤ ꯌꯦꯡꯉꯣ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯁꯦ ꯀꯅꯥꯅꯣ ꯔꯣꯃꯥꯁꯦꯁꯁꯦ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯀꯣ ꯔꯣꯃꯥꯁꯦꯁ ꯑꯣꯏꯗꯣꯏꯅꯦꯕ ꯏꯟꯚꯔꯇꯦꯠ ꯀꯃꯥꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯅꯥ ꯏꯠꯁ ꯃꯦꯡꯒꯣꯁ ꯍꯥꯏꯕꯁꯤꯅ ꯀꯩꯗꯧꯕ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆ ꯑꯣꯏꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯔꯨꯜ ꯄꯥꯈꯤꯕ ꯃꯇꯝꯗ ꯀꯩ ꯍꯥꯏꯒꯦ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕ ꯍꯥꯏꯕꯗꯤ ꯁꯤꯗ ꯀꯩ ꯑꯣꯏꯔꯅꯤ ꯔꯣꯃꯥꯁꯦꯁꯁꯦ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯁꯦ ꯀꯩꯗꯧꯕ ꯄ꯭ꯔꯖꯦꯟ ꯅꯠꯇ꯭ꯔꯒ ꯐ꯭ꯌꯨꯆꯔ ꯇꯦꯟꯁꯇ ꯂꯩꯔꯝꯃꯕ ꯀꯣ ꯄ꯭ꯔꯖꯦꯟ ꯅꯠꯇ꯭ꯔꯒ ꯐ꯭ꯌꯨꯆꯔ ꯇꯦꯟꯁꯇ ꯄꯤꯔꯝꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯇꯤ ꯀꯩꯗꯧꯕ ꯃꯤꯅꯥ ꯏꯠꯁ ꯃꯦꯡꯒꯣꯁ ꯍꯥꯏꯕꯁꯤ ꯅꯠꯇ꯭ꯔꯥ ꯁꯤꯒꯤ ꯚꯥꯔꯕꯁꯤꯒꯤ ꯇꯦꯟꯁꯁꯦ ꯀꯩꯗꯧꯕ ꯏꯁ ꯅꯣꯠ ꯆꯦꯟꯖ ꯍꯣꯡꯉꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯀꯩꯗꯧꯕ ꯍꯣꯡꯉꯣꯏ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯁꯤ ꯌꯦꯡꯉꯨꯀꯣ ꯏꯟꯗꯥꯏꯔꯦꯛꯇ ꯑꯣꯜꯂꯛꯑꯁꯤꯀꯣ ꯔꯣꯃꯥ ꯁꯦꯁ ꯀꯣ ꯔꯣꯃꯥ ꯔꯣꯃꯥꯟ ꯍꯥꯏ ꯀꯣ ꯀꯩꯗꯧꯕ ꯗꯦꯠ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯅꯦꯛ ꯇꯧꯅꯕ ꯗꯦꯠ ꯑꯃ ꯍꯥꯞꯄꯤꯅꯤ ꯍꯥꯏꯗ꯭ꯔꯣꯀꯣ ꯗꯦꯠ ꯍꯥꯞꯄꯤꯔꯣ ꯃꯤꯅꯥ ꯏꯠꯁ ꯃꯦꯡꯒꯣꯁ ꯉꯁꯥꯏꯒꯤ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯁꯦ ꯀꯩꯗꯧꯕ ꯍꯣꯡꯉꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯝ ꯍꯣꯡꯗꯕꯤ ꯂꯥꯛꯑꯦꯕ ꯀꯩꯗꯧꯕ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯁꯦ ꯄ꯭ꯔꯖꯦꯟ ꯅꯠꯇ꯭ꯔꯒ ꯐ꯭ꯌꯨꯆꯔ ꯇꯦꯟꯁꯇ ꯄꯤꯔꯝꯃꯒꯗꯤ ꯉꯁꯥꯏꯒꯤ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯀꯤ ꯃꯥꯒꯤ ꯚꯥꯔꯕꯀꯤ ꯇꯦꯟꯁꯁꯦ ꯀꯩꯗꯧꯕ ꯍꯣꯡꯉꯣꯏ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯔꯣꯃꯥ ꯁꯦꯁ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯀ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯀ ꯀꯩꯗꯧꯕ ꯀꯅꯦꯛ ꯇꯧꯅꯕ ꯀꯩꯗꯧꯔꯕ ꯗꯦꯠꯁꯦ ꯍꯥꯞꯄꯦ ꯀꯩꯗꯧꯕ ꯖꯣꯏꯅꯤꯡ ꯋꯥꯔꯗꯁ ꯗꯦꯠꯁꯦ ꯍꯥꯞꯄꯦ ꯑꯗꯨꯗꯨꯒ ꯃꯤꯅꯥ ꯏꯠꯁ ꯃꯦꯡꯒꯣꯁ ꯍꯥꯏꯕꯁꯦ ꯍꯥꯏꯔꯛꯑꯦꯕ ꯌꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯁꯦ ꯀꯣ ꯑꯩꯈꯣꯏ ꯄꯥꯁ ꯇꯦꯟꯁꯇ ꯄꯤꯔꯝꯃꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯁꯦ ꯀꯔꯝꯕ ꯇꯦꯟꯁꯇ ꯑꯣꯟꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯈꯥꯗ ꯄꯤꯔꯦꯀꯣ ꯁꯤꯁꯦ ꯌꯦꯡꯃꯤꯟꯅꯁꯤ ꯉꯁꯥꯏꯒꯤ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯁꯦ ꯑꯩꯈꯣꯏꯅ ꯄꯥꯁ ꯇꯦꯟꯁꯇ ꯄꯤꯔꯝꯃꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯁꯦ ꯀꯩꯗꯧꯔꯕ ꯀꯩꯗ ꯑꯣꯟꯒꯗꯒꯦ ꯍꯥꯏꯕꯁꯦ ꯌꯦꯡꯁꯦꯕꯀꯣ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯁꯦ ꯀꯣ ꯀꯩꯗꯧꯕ ꯄ꯭ꯔꯖꯦꯟ ꯏꯟꯗꯤꯐꯤꯅꯤꯠꯇ ꯂꯩꯔꯝꯃꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯥꯁ ꯏꯟꯗꯤꯐꯤꯅꯤꯠꯇ ꯑꯣꯟꯒꯅꯤꯕ ꯑꯗꯩ ꯄ꯭ꯔꯖꯦꯟ ꯀꯟꯇꯤꯅ꯭ꯌꯨꯁ ꯇꯦꯟꯁꯇ ꯄꯤꯔꯝꯃꯕ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯁꯦ ꯀꯣ ꯉꯁꯥꯏ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯁꯤꯗꯤ ꯄꯥꯁꯇ ꯂꯩꯒꯗꯣꯏꯅꯤꯀꯣ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯁꯤꯗꯤ ꯄꯥꯁꯇ ꯄꯤꯔꯝꯃꯒꯗꯤ ꯍꯥꯏꯕꯅꯤꯀꯣ ꯃꯥꯒꯤ ꯄꯣꯠ ꯅꯠꯇꯦ ꯈꯟꯅꯩꯁꯦ ꯃꯥꯁꯦ ꯀꯩꯗꯧꯕ ꯀꯟꯗꯤꯁꯟꯁꯦ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯁꯦ ꯄꯥꯁꯇ ꯄꯤꯔꯝꯃꯒꯗꯤ ꯉꯁꯥꯏꯒꯤ ꯊꯕꯛ ꯇꯧꯗꯣꯏꯁꯤ ꯀꯩꯗꯅꯣ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯅꯤꯀꯣ ꯑꯣꯟꯗꯣꯏ ꯄꯣꯠꯁꯦ ꯀꯩꯗꯅꯣ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯁꯦ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯅ ꯄ꯭ꯔꯖꯦꯟ ꯏꯟꯗꯤꯐꯤꯅꯤꯠꯇ ꯄꯤꯔꯝꯃꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯁꯦ ꯀꯩꯗ ꯑꯣꯟꯒꯅꯤꯕ ꯄꯥꯁ ꯏꯟꯗꯤꯐꯤꯅꯤꯠꯇ ꯑꯣꯟꯒꯅꯤꯕ ꯌꯥꯔꯦꯀꯣ ꯀꯟꯐ꯭ꯌꯨꯖꯟ ꯆꯠꯀꯅꯤ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯀ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯀꯁꯦ ꯀꯟꯐ꯭ꯌꯨꯖꯟ ꯆꯠꯀꯅꯤ ꯀꯟꯐ꯭ꯌꯨꯖ ꯆꯠꯀꯅꯤ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯨꯀꯣ ꯃꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯝꯇꯪ ꯇꯥꯎꯀꯣ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯁꯦ ꯄꯥꯁ ꯇꯦꯟꯁꯇ ꯂꯩꯔꯝꯃꯕꯀꯣ ꯄꯤꯔꯝꯃꯕ ꯑꯩꯈꯣꯏꯅ ꯑꯣꯟꯗꯣꯏꯕ ꯈꯣꯠꯇꯣꯏꯁꯦ ꯀꯩꯗꯅꯣ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯅꯦꯕ ꯑꯩꯈꯣꯏꯅ ꯑꯣꯟꯗꯣꯏꯕ ꯈꯣꯠꯇꯣꯏꯕ ꯍꯣꯡꯇꯣꯛꯇꯣꯏꯁꯦ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯁꯦ ꯄ꯭ꯔꯖꯦꯟ ꯏꯟꯗꯤꯐꯤꯅꯤꯠꯇ ꯂꯩꯔꯝꯃꯦ ꯄꯥꯁ ꯏꯟꯗꯤꯐꯤꯅꯤꯠꯇ ꯑꯣꯟꯕꯤꯌꯣꯕ ꯄ꯭ꯔꯖꯦꯟ ꯀꯟꯇꯤꯅ꯭ꯌꯨꯁꯇ ꯄꯤꯔꯝꯃꯦ ꯄꯥꯁ ꯀꯟꯇꯤꯅ꯭ꯌꯨꯁꯇ ꯑꯣꯟꯕꯤꯌꯣꯕ ꯌꯥꯔꯕ ꯄ꯭ꯔꯖꯦꯟ ꯄꯔꯐꯦꯛꯇ ꯄꯤꯔꯝꯃꯦ ꯄꯥꯁ ꯄꯔꯐꯦꯛꯇ ꯑꯣꯟꯕꯤꯌꯣꯕ ꯄ꯭ꯔꯖꯦꯟ ꯄꯔꯐꯦꯛ ꯀꯟꯇꯤꯅ꯭ꯌꯨꯁꯇ ꯄꯤꯔꯝꯃꯦ ꯄꯥꯁ ꯄꯔꯐꯦꯛ ꯀꯟꯇꯤꯅ꯭ꯌꯨꯁꯇ ꯑꯣꯟꯕꯤꯌꯣꯕ ꯂꯣꯏꯔꯦꯀꯣ ꯁꯤꯗ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯦꯛꯁꯔꯁꯥꯏꯖꯇ ꯌꯦꯡꯁꯤꯀꯣ ꯄꯤꯔꯝꯃꯤꯁꯦ ꯗꯥꯏꯔꯦꯛꯇ ꯄꯤꯔꯝꯃꯤꯅꯤ ꯑꯩꯈꯣꯏꯅ ꯑꯣꯟꯗꯣꯏꯁꯦ ꯏꯟꯗꯥꯏꯔꯦꯛꯇ ꯑꯣꯟꯗꯣꯏꯅꯤꯀꯣ ꯌꯦꯡꯁꯤ ꯃꯥꯂꯥ ꯁꯦꯠ ꯁꯨꯅꯤ ꯋꯥꯛꯁ ꯍꯥꯔꯠ ꯀꯣ ꯀꯩꯗꯧꯕ ꯁꯨꯅꯤꯁꯦ ꯃꯥꯂꯥꯁꯤꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯃꯛꯁꯤꯅꯦꯕ ꯇꯝꯃꯤꯁꯦꯀꯣ ꯃꯥꯂꯥꯁꯤꯅ ꯍꯥꯏꯔꯝꯃꯤꯕ ꯋꯥꯍꯩꯃꯛ ꯀꯩꯗꯧꯕ ꯁꯨꯅꯤ ꯋꯥꯛꯁ ꯍꯥꯔꯠ ꯍꯥꯏꯕꯁꯤ ꯁꯤꯒꯤ ꯋꯥꯍꯩꯁꯤꯃꯛꯅꯤ ꯑꯩꯅ ꯇꯝꯃꯤꯁꯤ ꯀꯩꯒꯨꯝꯕ ꯑꯝꯇ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯇꯕꯤꯗ ꯏꯟꯗꯥꯏꯔꯦꯛꯇ ꯀꯃꯥꯏꯅ ꯍꯥꯏꯔꯛꯀꯗꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯂꯥ ꯁꯦꯠ ꯀꯩꯗꯧꯕ ꯃꯥꯂꯥꯅ ꯍꯥꯏꯔꯝꯃꯦ ꯃꯗꯨꯗꯤ ꯁꯨꯅꯤꯗꯣ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯜꯂꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝ ꯀꯜꯂꯤ ꯍꯥꯏꯕꯗꯨ ꯁꯨꯃꯥꯏꯅ ꯇꯝꯗꯣꯏꯅꯦ ꯄꯥꯎꯁꯤꯀꯣ ꯃꯗꯨꯗꯤ ꯍꯥꯏꯔꯒ ꯆꯠꯄꯁꯤꯅ ꯏꯟꯗꯥꯏꯔꯦꯛ ꯑꯣꯏꯗꯣꯏꯅꯦꯕ ꯗꯥꯏꯔꯦꯛ ꯍꯥꯏꯁꯤꯅ ꯀꯩꯗꯧꯔꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯕ ꯃꯤꯅ ꯁ꯭ꯄꯤꯀꯔꯅ ꯁꯤꯖꯤꯟꯅꯈꯤꯕ ꯋꯥꯍꯩꯗꯨꯃꯛ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯇꯕꯤꯗ ꯑꯩꯈꯣꯏꯅ ꯏꯟꯚꯔꯇꯦꯠ ꯀꯃꯥꯗ ꯍꯥꯞꯄꯒ ꯉꯥꯡꯉꯛꯄꯁꯤ ꯅꯠꯇ꯭ꯔꯥ ꯌꯦꯡꯉꯨ ꯁꯤꯗ ꯏꯟꯗꯥꯏꯔꯦꯛꯇ ꯑꯣꯟꯁꯤ ꯉꯁꯥꯏ ꯑꯩꯅ ꯀꯩ ꯍꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯄꯣꯔꯇꯤꯡ ꯚꯥꯔꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇ ꯄꯤꯔꯝꯃꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯅ ꯂꯩꯔꯝꯃꯤꯕ ꯇꯦꯟꯁꯇꯣ ꯑꯗꯨꯗꯨꯒꯤ ꯀꯩꯗꯧꯕ ꯃꯥꯒꯤ ꯄꯥꯁꯇ ꯑꯣꯟꯕꯤꯌꯣ ꯍꯥꯏꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯄ꯭ꯔꯖꯦꯟ ꯏꯟꯗꯤꯐꯤꯅꯤꯠꯇ ꯄꯤꯔꯝꯃꯒ ꯄ꯭ꯔꯖꯦꯟ ꯏꯟꯗꯤꯐꯤꯅꯤꯠꯇ ꯂꯩꯔꯝꯃꯒꯅ ꯄꯥꯁ ꯏꯟꯗꯤꯐꯤꯅꯤꯠ ꯑꯣꯜꯂꯝꯅꯦꯕ ꯁꯨꯅꯤ ꯋꯥꯛꯁ ꯍꯥꯔꯠ ꯍꯥꯏꯕꯁꯤꯗ ꯌꯦꯡꯉꯣ ꯀꯩꯗ ꯄꯤꯔꯝꯒꯦ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯖꯦꯟ ꯏꯟꯗꯤꯐꯤꯅꯤꯠꯇ ꯄꯤꯔꯝꯃꯤꯀꯣ ꯄ꯭ꯔꯖꯦꯟ ꯏꯟꯗꯤꯐꯤꯅꯤꯠꯇ ꯄꯤꯔꯝꯃꯤ ꯁꯨꯅꯤꯁꯦ ꯊꯥꯔꯠ ꯄꯔꯁꯟ ꯁꯤꯡꯒꯨꯂꯔ ꯅꯝꯕꯔ ꯑꯣꯏꯕꯒꯤ ꯉꯁꯥꯏꯒꯤ ꯕꯥꯞ ꯋꯥꯛ ꯍꯥꯏꯕꯁꯤꯗ ꯀꯩꯗꯧꯕ ꯑꯦꯁ ꯇꯞꯄꯒ ꯋꯥꯛꯁ ꯀꯣ ꯍꯥꯔꯠ ꯁꯨꯃꯥꯏꯅ ꯍꯜꯂꯛꯑꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯄꯥꯁ ꯏꯟꯗꯤꯐꯤꯅꯤꯠꯇ ꯑꯣꯟꯕꯤꯔꯣ ꯀꯃꯥꯏꯅ ꯑꯣꯜꯂꯛꯀꯅꯤ ꯃꯥꯂꯥ ꯁꯦꯠ ꯗꯦꯠ ꯁꯨꯅꯤ ꯋꯥꯛ
WORKED ed ꯇꯞꯄꯦꯀꯣ heart ꯁꯤꯗ ꯂꯣꯏꯔꯦ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯤꯕ ꯔꯨꯜꯁꯤꯡꯁꯤꯗꯀꯣ ꯔꯨꯜꯁꯤꯡꯁꯦ ꯀꯩꯗꯧꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯦꯞꯁꯟ ꯑꯣꯏꯕꯀꯣ ꯑꯦꯛꯁꯦꯞꯁꯟꯁ ꯑꯣꯏꯕ ꯈꯔ ꯌꯦꯡꯉꯣ ꯍꯥꯏꯗꯤ ꯔꯨꯜꯁꯦ ꯑꯩꯈꯣꯏꯅ ꯏꯟꯗꯕ ꯆꯠꯅꯗꯕꯀꯣ ꯀꯔꯝ ꯀꯥꯟꯗ ꯆꯠꯅꯔꯣꯏꯗꯒꯦ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯁꯦꯀꯣ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯁꯦ ꯉꯁꯥꯏꯒꯤ ꯌꯨꯅꯤꯚꯔꯁꯦꯜ ꯇ꯭ꯔꯨꯠ ꯅꯠꯇ꯭ꯔꯒꯅ ꯍꯦꯕꯤꯆꯨꯋꯦꯜ ꯐꯦꯛ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯔꯕ ꯍꯥꯏꯗꯤꯀꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯨꯟꯅ ꯍꯣꯏ ꯆꯨꯝꯅꯔꯒ ꯂꯩ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯆꯨꯝꯅꯔꯒ ꯂꯩꯔꯕ ꯋꯥꯐꯝ ꯑꯣꯏꯔꯒꯗꯤ ꯀꯩꯗꯧꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯕꯥꯞꯁꯦ ꯍꯣꯡꯉꯣꯏ ꯍꯥꯏꯕꯅꯦꯕ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯀꯤ ꯀꯩꯗꯧꯕ ꯕꯥꯞꯁꯦ ꯍꯣꯡꯉꯣꯏ ꯍꯥꯏꯕꯅꯦꯕꯀꯣ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯌꯦꯡꯁꯤ ꯌꯦꯡꯉꯨꯀꯣ ꯕꯤꯅꯥ ꯁꯦꯠ ꯀꯣ ꯕꯤꯅꯥꯅ ꯍꯥꯏꯔꯝꯃꯤ ꯏꯟꯗꯤꯌꯥ ꯋꯥꯁ ꯑꯟꯗꯔ ꯗ ꯕ꯭ꯔꯤꯇꯤꯁ ꯀꯣ ꯏꯟꯗꯤꯌꯥꯁꯦ ꯀꯩꯗꯧꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯂꯩꯔꯝꯃꯦꯕ ꯀꯩꯗꯧꯕ ꯏꯟꯗꯤꯌꯥꯅ ꯀꯩꯅꯣꯅ ꯕ꯭ꯔꯤꯇꯤꯁꯅ ꯏꯟꯗꯤꯌꯥꯁꯦ ꯂꯣꯏ ꯂꯝ ꯁꯥꯁꯣꯟ ꯇꯧꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯆꯨꯝꯗꯨꯅ ꯂꯩꯔꯕ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯆꯨꯝꯕ ꯋꯥꯐꯝꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯀꯤ ꯃꯅꯨꯡꯗ ꯏꯟꯚꯔꯇꯦꯠ ꯀꯃꯥ ꯇꯧꯔꯒ ꯍꯥꯞꯄꯛꯏꯕ ꯉꯁꯥꯏꯒꯤ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯁꯦ ꯑꯩꯈꯣꯏꯅ ꯂꯩꯅꯤꯡꯕ ꯇꯦꯟꯁꯇ ꯂꯩꯖꯁꯅꯨ ꯃꯥꯁꯦ ꯀꯩꯗꯧꯕ ꯑꯩꯈꯣꯏꯅ ꯁꯣꯛꯇꯕꯤ ꯍꯣꯡꯗꯕꯤ ꯊꯝꯕꯤꯒꯅꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯑꯣꯜꯂꯛꯀꯦ ꯌꯦꯡꯉꯣ ꯉꯁꯥꯏꯒꯤ ꯏꯟꯗꯥꯏꯔꯦꯛꯇꯀꯣ ꯕꯤꯅꯥ ꯁꯦꯠ ꯍꯥꯏꯔꯒ ꯔꯤꯄꯣꯔꯇꯤꯡ ꯕꯥꯞꯀ ꯔꯤꯄꯣꯔꯇꯦꯠ ꯁ꯭ꯄꯤꯆꯀ ꯀꯩꯗꯧꯕ ꯀꯅꯦꯛ ꯇꯧꯅꯕ ꯑꯩꯈꯣꯏꯅ ꯗꯦꯠꯁꯦ ꯄꯨꯔꯦ ꯑꯗꯨꯒ ꯕꯤꯅꯥ ꯁꯦꯠ ꯗꯦꯠ ꯍꯥꯞꯄꯦꯀꯣ ꯏꯟꯗꯤꯌꯥ ꯋꯥꯁ ꯑꯟꯗꯔ ꯗ ꯕ꯭ꯔꯤꯇꯤꯁ ꯍꯥꯏꯀꯣ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥ ꯋꯥꯁ ꯑꯟꯗꯔ ꯗ ꯕ꯭ꯔꯤꯇꯤꯁ ꯍꯥꯏꯕꯁꯤ ꯀꯩꯗꯧꯔꯕ ꯃꯁꯤ ꯍꯣꯡꯗꯕꯤ ꯊꯝꯕꯤꯔꯦ ꯅꯠꯇ꯭ꯔꯥ